Ukraine की Kherson दा Russia na Naha Oiriba Angang kaya Mistreat Tourambagi sel kaya Thengnakhre right group Russia na hana lausinduna lairamlaba Kherson gi mafam ama Ukraine gi lanmising na amukan na handoklaba matungda mafam aduda investigator singna changsinduna thi humbagi thabak chathabada Angang singbu aranba mawongda treat Touramba sel sing Ukraine lanmising na khangba ngamkhre haina Ukraine gi human right advocate senior amana phongdokkhre Ukraine Parliament के Commissioner for Human Rights की senior member Dimitro Luvinets na phongdokpada sel amadi torture center mari gi manungda ama angang singbu aranba mawongda treat tawbagi mafam oina sizinaramba nei mafam aduda Russian gi lanmi singna Kherson city bu occupy tawduna leiringai manungda pangthoklamba nei hairiba kha thangba Ukraine gi Kherson city ase mamang thada Russian lanmi singna handoklaga chatkiba mafam amani haire Kip na sirakliba maral sing ase Russia gi maikaidagi akanba mawongda yaningdaba phongdokpaga loinana lanfamda micham miyam singbu target tawduna miyot minei chathai haibase aina yadaba makhalgi thawongni amade thawong sing adu Russia gi maikaidagi amata sathagiba leite haina phongdorokkhre makata na Luvinet na aina yadaba mawongda tamthina ot nairambagi mafam singge report sing tangkak naina puthorokhibaga loinana Russian lanmi singna lausilamba mafam singda changsinduna thi humbagi thabak chathabada khwaidagi hena sathiba mawonggi miyot minai tawphamgi photo singa konana Luvinet na puthorokkhre mahakna phongdorokpada makhoina hakthengna Russia na occupy tawramba Kherson gi mafam sing thizilubada Ukraine gi miyam amadi lanmi singbu pharaga ka hena ot naifam chamber tara phangba ngamle mari amana Kherson city manungda nei haina paumi singa unaba amata phongdorokkhre torture tawpham chamber singa dugi manungda tongan baka ama makhoina Thengnakhre madugi manungda tonganna angang sing khaktamak thamba sel amasu Thengnakhre mafam adubu Russian lanmi singna children sel haina maming thonduna thamlamba su thengnare haina phongdorokle ka adu atopa ka singa yamna khenaba mawong amada Russian lanmi singna angang singi thampham ka adu yamna paba phak ama leimaida tharaga leirambani haina su mahangna pawdam lakhe pikli bangang singa du Russian lanmi singna ising phawba pithaktana nong makanaraga ising khara khara pibagi thawong sing chathai makhoina chinjak sing yariba makhai pidana ngang sing adu apikpa ka amada apaba phak amagi mathakta tumhallaga thamlambani haina Luvinet na iba cherol sing phongdorokkhre Russian lanmi singna pikli bangang sing adu da wakhalgi oiba awaba chaitheng piduna nakhoigi namana pa singna nakhoibu thawoidrabane makhoina kaidawnungda lawba lakbiraroi haiba wafam sing sizinaki haiba khangle haina su Luvinet na makha tarakle Pikli ba Ukraine gi angang sing adu Russian lanmi singna makhoigi pothapham oina sanaduna leirambagi mawong nei asigumba thawong asigi chapchaba khudam changdamde Luvinet na piba ngamkhide thogdok asigi matangda Reuters na chapchaba khudam changdam galoina na praman sing puthokpa hawjuk phawbagi oina de ngamdri haire Luvinet na makhata na phongdorokpada Russia na Ukraine gi mathakta sahi asigi February thadage Landarakpa hek hobadage Ukraine gi pikliba angang lising taragani thoihen na Russia da pukhre madugi manungda lising nipan ga chatrukte namduna pharaga pukhibani haina haire Western official na phongdorokpada Ukraine gi lanmi sing Interation point lanthokuna Russia da pukhi haiba wafam thamlakraba matungda United Nations da leiba US Meseder na thamlakpa wafam amada September tha phawbada Russia da Ukraine gi miyoi lak mapan dage million 1.6 phawbagi manungda pukhi haiba wafam phongdorokkhre wafam sing asi Russia gi maikaidagi akanba mawongda Ukraine gi lanmi amade angang sing paktaknana khomduna pubagi thabak sathakiba leite haina phongdorokle 2024 da pangthokadoriba Olympic Games da Russia gi sanaroi sing mapungphana isolation taunaba Zelensky na taksilakre 2024 da pangthokadoriba Olympic Games da Russia gi athletes sing mapungphana isolation tawbagi saitheng phangangadavani amade Olympic asida makhoibu taram na ogloidavani haina Ukraine gi president Volodymyr Zelensky na yumsa kaisa numita phongdorokkhre Zelensky na International Olympic Committee IOC gi president Thomas Basta phongdokhibada United States amasung Paralympic Committee na Russia amasung Belarus dagi lakpa athlete singbu 2024 da Paris da pangthokadoriba Olympic Games da saruk yanaba ayaba pikhibadudha Zelensky na akanba mawongda yaningdaba phongdokpaga loinana karigumba makhoina Olympic Games da yawrabasu makhoigi leibak Russia amade Belarus ki maming sizinadana amasung makhoigi flag sing sizinadana yahongadavani haiba wafam phawba phongdokhre
ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ US ꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯅꯥꯀꯜ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯅ IOC ꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯕꯦꯂꯥꯔꯁꯇꯒꯤ ꯂꯥꯛꯄ ꯑꯦꯊꯂꯦꯠꯁꯤꯡꯕꯨ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯌꯥꯎꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯖꯦꯂꯦꯟꯁꯀꯤꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯕꯦꯂꯥꯔꯁꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡ इंटरनेशनल स्पोर्ट्सिंग तोखाई ताहंदुना थमगदबने। मसिगी मरमदि मॉस्कोना फेब्रुआरी थादगे यूक्रेन मरम चादना लंदारखिब अदुगी पाउखुम ओइना मखोइदा नुंगाइतबगी थौदोकसिंग असे फावनगदबनी हाइखे। जेलेंस्कीना अमेरिका की खोंथांग अदुबु कन्ना यानिंगदब फोंदोकलदुना हाई चही असिगी फेब्रुआरी थादगे रशियाना लंदारखिब अदुना मरम ओइदुना यूक्रेन की तांगलबा एथलेट चामग मरफु मरी सिहनख्रबने। महाकना मखाताना बास्ता फोंदोखिबदा नवेंबर की 8 रशियन ओलंपिक कमिटी की प्रेसिडेंट गा IOC गा याना चेरोल अमा पिनखिबदु यामना लाइबक थीब थौदोक अमनि हाइखे। जेलेंस्कीना मखाताना बास्ता फोंदोखिबदा टेरोरिस्ट स्टेट ओरिबा लाइबाक अमगी सानरोइसिंग इंटरनेशनल स्टेट चंगहंदना तोखाई ताहंदुना थमफम थोइ हाइखे। अरोइबदा ताबिदिब पुमनमकपु थागचरे।